ꯑꯗꯨꯒ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕ ꯑꯃꯈꯛꯇꯪ ꯂꯩꯖꯩ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ ꯃꯁꯛ ꯈꯪꯗꯕ ꯒꯥꯔꯤ ꯍꯣꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯂꯩ ꯂꯩꯕ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯍꯨꯔꯥꯟ ꯄꯣꯠꯌꯥ ꯌꯥꯕꯒꯤ ꯑꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯁꯦꯛꯁꯟ ꯇꯣꯉꯥꯟꯕ ꯄꯅꯤꯁꯃꯦꯟ ꯇꯧꯅꯅꯕꯒꯤ ꯂꯩ ꯃꯗꯨ ꯗꯁꯥ ꯇꯥꯒꯅꯤ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯄꯣꯠ ꯆꯩ ꯂꯧꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ Huranlakpani Chingnaba Gari Taruka Konnana Mioi ani Thoubal District Police na Fagatkhre Honge haiduna masak khangdaba gari panglaida laibiganu Huran potya yabagisu aingi oiba chairak piba yai dasa tagani haina SP Thoubal Dr. S Ibomcha MPS na miyamda appeal taurakli Wafamasi Thoubal District Police ki SP office ta Fagatlaba Gari Taruk amadi Mioi ani puthokladuna paumi singda fongdorakpani Fagatlaklaba Gari sing adudi Higok machugi Activa ama Komla machugi Honda Dayo ama driver Pusam Azmaluddin Chahi Kunnipan Lilong Atau Khongdagi Haji Jameruddin gi machanupa Komla machuga Angauba machuga langba KTM bike ama Amubaga Angangbaga langba Bajaj Pulsar NS ama driver na Lilong Awang Laikai Laikhidraba Abdul Salam gi machanupa Makak Mayum Nawaz Khan Chahi Kunhumdoi Steel machugi Royal Enfield ama Silver machugi I-20 Esta Silver amani hairi SP Dr. S Ibomcha na hai handak maragasi gari macha achauba tata tipar fawba yauna hurale haibagi pau fangbadagi district police Thoubal ase yamna alert oina laibani district asigi tongan ba mafam singda police sing yamna alert oina laiduna huranba gari thaurakpra haina yengsinki Huranlakpa gari ni Chingnaba I-20 ama yairipok singada mapuna hundoklamlaga chenki lilongdasu Royal Enfield ama thaurakliba Mioi aduna hundoklamlaga chenki gari ani asi thaurakliba Mioi sing adu chawrakpa ama khangle loinana Athubada track tawraga fanaba yamna kanna hotnari Athubada faba ngamlagani loinana atopa gari macha mari amasu Huranlakpani Chingnabadagi fagatle gari ahum gidi mapuga Konnana fare makoinasu gari singasi makoigini haibagi praman hauzik fawbagi oinadi pidri makhataba investigation tawduna action laukhatnaba fagatlaklaba gari taruk amadi Mioi singasi mari leinaba yairipok amadi Lilong police station da sinakragani haiki Handak marakchi akhoi gari huranba gari macha gari achauba even tata dipper babu hurale haibagi akhoi pau yam leibadagi akhoi gi kanosi Thoubal district police yam alert on leijabani aduda akhoi ngarang dagi akhoi kanna akhoi gari huranba gari sing thorokpra horamra gari sing chatpra haibasi yengdana mahum phamjingda akhoi chaithokna leijabani aduda ngarang maktada akhoi kanodagi yaipok singdadagi akhoi I-20 ama akhoi huranba gari ni Chingnaba ama mapuna hundomaga madu ma chengibani ada abandon tawma sakibasida akhoi maduduma seleriba I-20 se steel color se masima phangame aduga ngarang su Lilongdagi su ama Royal Enfield amasu madu mapudu hundomaga chengiba adu phaba phangudre akhoi madubudi tek animak adu mapu jedum charawpa ma ko establish tawre koi track kana tawjari ko je phana honna jagani aduga atopa gari macha mari amasu fasilai basing je koi ahum amadi koi mapu mai thorokpa mi phangjare aduga si gari sing je koi huran bane na koi khale koi na aduga suspect ni aduga karigumba masi gari sing si huran ba moi masa na su koi proof to bo haji kidi ngamdri aduna haiba mi ahum siga aduga kano siga gari siga aduga atopa mapu hundomga chengiba gari ahum ama 4-wheeler ama yauna si gari punam gari taruk si koi kanoda sinajakrani koi seize tawraga aduga kanona koi mi singsiga loinana koi Lilong police station da legi amana yaipok PS ta koi sinajakrani aduga necessary legal action investigation tawnawi damakta aduga aina miyamda koi request tawjaningba amkhakhtang leijai akhoi gari si masak khangdaba gari honge haiduna pangei leiba tawbiganu masi huran porya yabagi adugisu tonganba akhoi logi section tonganba punishment tawnanabagi lei madu dasa tagani aduga masak khangdaba pot chai lawba khotpa tawbiganu aduga recently su akhoi kanoda Chandelomda pudana khotna torumba mi amasu akhoi pharaga Imphal West lomda akhoi sinagiba leibani 1 week hadiba manungdani ana sumai sumba network akhoi paisa phangnabagi damakta huran migi gari bu huralaga madu amuk puraga transport tawraga amana amuk madu huran porya do yaraga atopo famda transport tawthokiba sigi network gang gi network se akhoi sugedan loina thigalaga phana hona jagani
ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯨꯔꯥꯟ ꯄꯣꯠꯌꯥ ꯌꯥꯕ ꯒꯥꯔꯤꯁꯤꯡ ꯁꯨꯝꯕ ꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯃꯁꯤ ꯑꯋꯥꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯍꯨꯔꯥꯟꯕꯁꯦ ꯃꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯅ ꯋꯥꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯕ ꯒꯥꯔꯤꯁꯤꯡꯁꯦ ꯁꯨꯝꯕ ꯍꯨꯔꯥꯟꯕ ꯈꯣꯠꯄꯁꯦ ꯇꯧꯕꯤꯒꯅꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯃꯁꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯗ ꯐꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯩ꯫